Artist nupi singna khunai na nungai roi daba thabak tawbiganu S Mangol Jau Manipur film gi artist sing marui na inkhalak diba artist nupi singna social media singda Manipur khunai na nungai roi daba thabak tawram tawbiganu tungi punsida akai bo irakani haina film forum Manipur gi hana gi chairman Samde Saba Mangol Jau na phongdokre ngachi thangmai ban hizam dewa lekai da olden haina mingthonba complete laundering cleaning service center ama hangdokpagi thoram da phongdokkibani Mangol Jau na makata na hai hojiki matamda social media asi yamna powerful oiba media amani hairiba platform asida Manipur film artist sing maroi na inkhalak liba nupi artist singna yengba nungai taba fizol chetuna thagat piganu masima khunai asika suna daba thawongni film gi thabak tawriba asi miyangi yengna famni khunai amagi sageng michelni asigumba thabak thawramasina tungi punsidasu akaiba oiraknabagi maram oigani haiki ngasi hangdokliba olden haina mingthonba laundry gi lamda thajaba yaba environmentally friendly cleaning service ama lakwa asina lamdam asida lairiba miyamda hena kanaba piragani center asida piriba khudongchaba singa se miyamna lawbiyu haina so hanagi chairman Samde Saba Mangol Jau na makata ki thoromaduda veterinary and animal husbandry gi director oiramba CS Nandakishore yauna miyoi kaya su saruya ki hairi ing tapa leibak ama haibadu oidaduna hojik fawba leiri lamdam chida haukiba chahi lising ani kul humdoi gi me ahumdagi Kuki Khutlai paiba singna mitai furupta onchinduna landarakpadagi ing tapa leibak ama haibadu oidaduna hojik fawba leiri Churchandpur Moreda mitai furumna khundaduna leiriba singda Kuki Khutlai paiba singna nomai kapchinduna amadi mayumakai mai thadokduna tanthorapagi thabak chatharakpada matamdugi lengangna karisu tawba ngamdana leiki maitai furumna masagi maramdamda ngasidi michel haibadu oire miyoi kaya really camp leiduna wana karamba matamna masagi mayumda handinma ngamgadagi haiduna ngaiduna hojik fawba leiri thokliba kuki singna horiba lan asi amuk tamthiba lan oigani haibasi mitai amatana ahanbada khalude adubu mamai thangdadi mitai furupta atamnana landaraktuna mitai gi chingkhong singya da taba lamakai laushinaba honaraki Kuki Khutlai paiba singna landarakliba adubu ngakthoknabagi dama khul ngakpa mayam ama thuraktuna makhoiga lamba tawnaduna khul kaya kanduna ngasi fawba leiri cherak chida NBRena luchingba BJP ga lengak chahi sigi February 4 da thuptinkhre Manipur da PR lengak leire PR lengak hek lakpaga February 10 da Manipur gi governor na sing amasung tamda ain kaina pairiba Khutlai singa se numitaren gi manungda mari leinaba police station singda pikhalakadabani haibadagi Khutlai pikhanabadi haukhre adubu singi Khutlai singi thingalakpagi paudi kaya takide governor na thakiba matamchu loikhre masigi matungda kari amuk lakpa haibadudi haibangamdri maroina singi Kuki Khutlai paiba singna pairiba Khutlai hana paktaknana khongatlabadi mitai singidi kanasu Khutlai painingde madu khangna governor na thabak tawrabadi Manipur miyamna pamliba ingtaba nungsijana na hingminaba haibadu tamna tamna soidan lakani Arambai Tengol Unit 18 amasung Unit 37 gi Tengoloi apunba team amana ya school area dagi drug yonthok yonchinda chenaba auto car tongduna lakpa miyo ema fagatuna matung tawduna wakhal tahalaba matungda imung manunggi miyoi singda khusunakre hairi hagwalagiba lamdamasigi naha singbu drug gi kayatagi kanabagi drug ki mayokta sangsilakpa khongjangi saruk ama oina ngarang charangna numit yungba matung pung 2 muk tarakpa duwaida Unit 18 amasung Unit 17 ga khusamnaraga hanadagi drug yonthok yonchin tawi haiba pau fangwadagi singnaningai oiba mawongda auto number MN01AJ0573 thauduna drug yonba lakpa miyoi ama Imphal gi Yasol area dagi fare drug ka konana faraba miyoi edudi Khetrigaona haruptagi Khulakpam Amir Khan hauji nupi mapamda leibani matung tawdana ba gyan taminaraka yungi miyoi singda sinakra hairi Union Home Minister Amit Shah na imagi mairaga unanabagi matam hapta amagi matungda pirakle hairi Joy Shankar amadi UN Special Envoy ga Myanmar refugee amadi tongan bahiramda khana nainakre Leibak asigi External Affairs Minister S Joy Shankar na Myanmar Julie Bisoki US Special Envoy Secretary General ga ngarang New Delhi da unaduna Indo-Myanmar ngamkhai paringda thokliba refugee transnational crime amasung leibak ani asigi marakta economic support ki matangda khana nainakre ngarang New Delhi da Julie Bisop amasung S Joy Shankar ga unabadu da Myanmar amasung India gi hoji oiriba political gi oiba tongan ba hiram kaya da khana ki hairi External Affairs Minister S Joy Shankar na mahaki official microblogging site S Tathadropa World amada Myanmar Julie Bisop ki leiriba US Special Envoy ga ngarang numidang waram Delhi da unakre unabadu da India amadi Myanmar gi ngamkhai paringda thokliba tangdu leita daba refugee Myanmar gi hodi oriba political gi oiba tangdu leita daba sina maram oiraga
थोक्ꯂꯛꯂꯤꯕ transnational crime amasung leibak ani asigi marakta economic support amasung leibak ani sida ngasi thengnariba political scenario gi matangda kumna unaduna khanaki haina phongdoragli panba yabadi haukiba lising ani kunmari gi April thada United Nations gi Secretary General Antonio Guterres na Australia gi Julie Bishop Myanmar gi special envoy oina appoint tawkibani chahi asigi February thada India amasung Myanmar gi marakta pharmaceutical hawai tengwai petroleum product amasung leibak ani gi marakta lalon itik tawbada hena thuna yamna chawkhatpa puraknaba India gi currency rupee amasung Myanmar gi currency kyat ki matangda anauba trade settlement ama haudoknaba khanaki unaba tu da leibak asigi Union Ministry of State of Commerce amadi Industry Ministry Jitin Prasada amasung Myanmar gi Deputy Minister for Ministry of Commerce AHU Min Su Saru Yaki leibak ani gi marakta trade amadi industry gi thabak hena kumang chawsinaba chathaba yananaba bilateral trade tawbaga loinana hodi leibak ani gi leptuna leiriba border aid ki khongthang asi amuk hana haudoknaba khanakiba leikrabani Arambai Tengol ki PRO Robin Manga Khwarpam de gebdela khutege aikhoi society se kayamuk yamna chakhotage haibado angapani Robin Fau ki dawre korong namtha ki dawre haidana higaiwa kana tawa yaure nogi koksi tukasaba pawi aina ngasti leibak miyamna chakhangbidana nungsibiriba mayamse korongan bakhuman gi mapal dagini madugi gokto yamna nemba kongni amuhana haiganu iyamba kanan singa lusing purelga aikhoi ahumna yosabi makong ahum oiraga commander mayam tengoloi mayam advisor kayana mateng pangbiraga AT yam nungsinana khwaidagi sauba lup ama oina mangdil thana miyangi seba tawjari advice afaba tawbirau lamjing lamdak pirau higaiwadi khak tawbirakanu yaifare Indian Army na Arunachal Pradesh da Tri-Service Integrated Multi-Domain Warfare Exercise Prasad Prahar March 25 day March 27 faubada pangthokre haidi MNRF umiyamda lana uhanbadana tana mingchat thinaba honarakpa thorangni thasi gi tarani thoida masagi asengma maming losilaga Commander S Kuman Minthar Myanmar haina sakdak taba miyo asina Treacherous Activity of General Anthony Simre Army Chief of NSCN-IM haina article amada Manipur Naga Revolutionary Front MNRF ki ming paksilakiba angakpa poi thawong asima MNRF umiyamda lana uhanbadana tana mingchat thianaba thorangni haina MNRF ki publicity wing na thadorba sirol amanda phongdoragli sirol asida masana commander haizaba S Kuman na masagi asengba maming losinba asimangna Myanmar da hodik tholiba civil war asida kangauna duna Myanmar gi mafam amada lotuna leiba gengkhupu amagi lusingbani haina mayek sengna tagle MNRF da singnarakpadi nunga yerunga kaunaba oina thokani hairi MNRF ki experiment asina leifam chafam khangandraba naha kumba misak amadi na punsi juba misel oina lotuna hingba tabani naha na yumpham yaudaba semdin sadinba wafam kaya ama phongdoklabasu naga miyamna MNRF ki integrity muna khangi aikhoina miyangi matenga loina na makhata na thabak tawgani haina chu sirol asida makhata na phongdoragli